Gari Mapham Chadana Khambasinggi photo Tharakpasingda Lupa Chamnga reward Piragani. Gari Mapham Chadana Khambasinggi photo namduna Tharakpa Miyoisingda reward oina pinabagi anuba lo ama athubada semlagani haina Union Minister Transport Minister Nitin Gadkari na laukthokre. Wapham singarang Delhi da pangthokiba Industrial Decarbonization Summit 2022 da sarup yaraduna mahakna hai. Karigumba lana gari khamjilam liba miyo yaduge fine lupa lising ama yauba tarabade gari lana khamjin bagi photo tharak liba miyo yaduda reward oina lupa chamnga asi pigadabane thauramadu da minister na makata na hai laibak sida lairiba imung amata na parking space amata semduna thamna de adubu imung amada lairiba miyo khudingmaki car de lainaba yaude Delhi dadi apakwa sorok sing asi parking gi mapham gumna miyam na khanare miyo khudingma car laibagi wakhalon su lakle haike Hiram asigi matang sabsaba legislative framework lairabara haibadu made mayek sengdre wapham asi India da lairiba miyamna gari sing mapham chadana khamjin bagi matang da palladuna phongdokibane sebot ngauraga charubadagi miyoy ama sikibadu ngari dagi oiraba yai sebot ka ngari ga ngauduna charubadagi ngahan singjamai police station na konba thongju pechu lampak dagi longjam khamba chahi kunthra ga manga hairiba miyoy asi laikidaba made Mahaki mung manungge miyoy mari hospital da pukhatuna laikana khibadu makhoi na saki bangari aduda Clostridium botulinum kauba bacteria makhalama yaubadagi oigani haina Health Services ki Director Dr. K Rajona phongdorokle Lamphel patalaiba Medical Directorate ta pangthokiba paumi singa unaba mada wangang laduna Dr. K Rajona hai Tha asigi mapan gi ayuk pung mapan lom tabada laikhidraba longjam khambagi apokpa longjam ibo chawbana kongba kaithel dagi sebot khara leiduna purakhe hairiba sebot asi tha asigi taraga humdoida ngari ga ngauduna imung manunggi miyoising punna sakhe numit adumaki numidang pung nipan lom tabadage sebot kanghawadubu charuba imunggi miyoising oba khonghamba puknaba na singba layong sing ulakbadage khamba apokpi longjam ongbe ibemu Shahi humpugani panamade khambagi mache purnima chahi nifuga taruksu rims ta pukhatuna laika nakhe laibak thibadagi longjam khamba ngahan ayuk pung nipan ga minute kunthra rom tarakpada laika nabangamdana laikhidavane laikhidrabagi mache purnima amade apokpi ibemusu khudak aduda raj medicity da refer tawkhe ibemu ge hakchang gi phibam khara sokchilakpadage hauze ICU da thamduna layengle adubu ka hena mi painingai di oidre Laikhidraba khambagi aroiba mathau mangam pangthoklingai cherak aduda mahaki mayamba tompok chahi nifugani thoyadu hakchang ngamlaktavadagi rims ta pukhatuna laika nakhivani haire Dr. Rajona makhata na hai khambage imungna sakhi hairiba sebot angauba aduda thakiba polam khudingmak Food Safety Administration Imphalis ki khuthangda thijinkhe tha asigi mapanda kongba kaithel dagi leirakhi hairiba sebot asigi mari makhong thirubada sebot asibu laimina kiba topa imung singi maikaidage Ana yek yaubugi wakat laitavada natana sebot adu yengbada patpa pumba thengnade haike nakalamarom angauba adu da thaki hairiba imung aduge ngari adu yenglubada tin yauramba thengnabata natana ngari gi manam phauba namdana leiramkhe sebot ngauba adu da sizinakhiba polam swingi sample lakhotuna lamphel pata leiba RD wing ge laboratory da thakre tangai fadrabade mapan lamda sample thaduna test makhal khudingmak chathagane Adumoinamak thokdok asi pathapum tharaba chana thaknabage polam singda yauganba Clostridium botulinum haiba bacteria makhal asina thokhanba oigani haina singnai laibak thiba thokdok asigumna tungda thoktanaba miyamna haksangda masi oigadaba polam sing khaktamak sabiyo pathapum tharaba chinjak sing sizinabiganu haina su mahakna makha takhe sebot ka ngari ga charu badage laikhidavani chingnaba khambagi imungda LMG na cell tengbang khre Lamdam sigi miyamgi awaba khudingmak laingangna loina kokhanba ngamloi laingangna uba ngamba awana taraba sing nakna leiriba kairoi laikaina angamba mateng pangsinduna punna hingminaragade lamdam asi chawkhatpa purakpada chawna mateng oiragani haina like minded group LMG Manipur gi publicity secretary Rakesh Naurem na phongdokre wapham asing asi sebot ka ngari ga charubadage food poisoning oibadagi chingnaba mawongda laikhidraba thongju part 2 Pesu lampakta leiba longjam khambagi imung manungda khudaki oina tengbang lupa lising tara khusinabagi khongset amada LMG gi publicity secretary Rakesh Naurem na phongdokibane Agnipat protest state taret yokshin khre train mai tha khre lambi thing khre
अनौब लानमी लौबगी थौसिल अग्निपथ यानिंगदब फोंदोक्तुना स्टेट कयादा खोइसाउनरब इरांग हौरक्तुना ट्रेन मई थाबा पुलिसका मुंगनदुना खनबदा अमा सिरे कयाना सोक्ले लैंगांगनदी थौरांग असि अहोंगबनी हाइरे बिहार वेस्ट बेंगल उत्तर प्रदेश हरियाणा अदुगा मध्य प्रदेश दा अनौब थौरांग यानिंगदब फोंदोक्तुना हिंसा यावबा इहौ संसिनरे तेलंगाना गे सिकुंदराबाद हिंसा की इरांग संदोरकपदा अमा सिरे अदुगा तरागा मंगाना सोक्ले उत्तर प्रदेश दा ngasi ayuk mob thoroktuna railway station da yausilaktuna train course mai thakre aduga railway station ge mapot masai chakhaiduna amanga ta thokhankhre railways official pau paladuna agency na thadorokpa pauda yumcha kaisa numita haurakhiba khongjang dage train sani ga nifu henna chendre kunthra ga mangana cancel tawre haire Maraksida Agnipad recruitment ki damag amuktang komthokpo oina hana sahi kunmathoi oirambadu sahi kulhumdoida hengadhankhre masi protest tawrakpadagi ne lainga ki warep army na fangle aduga recruitment process ikuidana laukhthoklagani haina army chief general Manos Pandey na haikhre haina su news agency ki pausing da haire chief of army staff na su naha sing da khudong chaba sing nanthok handanaba Agnibir Singh oina army da join tawnaba haikhre Anauba textbook singda Hong Kong asi British colony oikhidi haina igadaure Hong Kong da leriba school singgi anuba textbook singda territory asibu British colony amukta oikhiba leitri haina iragani haire local media report singna palladuna agency na hai madudi Hong Kong bu British colony oirami haibage mahutta anauba textbook singda British na Hong Kong da subnagi colonial laingak salairam ki haina igadaure masi China na Mamangaidagi hauna leptana control tawduna lakli haibase unanabagi pandamni haina report aduna makhatari China na matam pumbada laibak asina Hong Kong gi matangda sovereignty thadokpa leite haina phongdoktuna lakhi amasung laibak asina Hong Kong bu British da surrender tawkhiba du kumja 1900 matungda fajadaba maongda khuyek pinakhiba opium war gi treaty singna maram oiduna ni haire sahi chamaga yankhai hena laingak laglaba matungda UK na Hong Kong bukumja 1948 China da amuk handokibane British na palingai manungda Hong Kong asi colony ama amasung dependent territory ama oina aruba harbor leiba hithangpham amani amasung madu matamgi matungina selthumgi lamda singthaningai oina khumang chauksin bangamba city state ama oirakhi amasung malemgi khwaidagi mangjil thaba financial center singi manungda amani haina phongdokibane United Kingdom na area si kumja 1900 nifuga mathoidagi 1900 nifuga mathoi phauba amasung kumja 1900 nifuga manga dagi 1948 phauba lainga khe madugi matungda Hong Kong bu China da muk handoki haire anauba textbook sing aduda colony amasung colonial lainga ke marakta khenaba lai haina unnabo honare textbook sing aduna hairibade laibak amana mapan gi territory amabu colony amani haiba tarabade mapham aduga mari lainana sovereignty claim tauba ngambaga loinana mapham dubu laingak pasu oigadabane Hong Kong gi matangdagi British na supnagi colonial laingak chalai khibadane maramaduna Hong Kong ase British colony ama natte haina textbook sing aduda iri haire aroi bada tabidi bakum namakpu thagachare